Chahi khudingi lepa leitana Manipurda chathaduna lagliba Meragi tarani panba numit asida ngasi ayuk anganbadagi hauna kwak tanbagi thauram udra sanglen sana konungda pangthokre. Manipurgi apun basaktam tugaina bahonarak labadi miyam na pirakhiba power adugi matung inna miyam galoina sabsana thingnagani haina Lok Sabha gi MP Dr. Angomsa Bimol akoizam na phongdokre. Manipuri Students Federation MSF lingkat kibagi jahi kuntaruk mapung farakpagi ningsing tauram ngasi Kwakaitil Thaunawzam Lekai Deleba Federation asigi office ta pangthokre. Amadi ngarang numidang Thaubalda manaw nupaga manaw nupiga khatnaba khamluba mayang babu manaw nupana nongmaina kapada lekhidre. Kurumjari ISCOM News biling tabiriba khwaipumna makpu aisilki janambamna taramnok jari hauzik pau sandoni pizari. Chahi khuding lepa leitana Manipurda chathaduna lakliba meragi tarani panba ngasigi numit asida ngasi ayuk anganbadagi hauna kwak tanbagi thauram pangthokre. Mapung oiba thauram sana konung utra sanglen sinduna pangthoki thauram gi saruk ama oina ngasi nungthil panamari khausara batungda mafam adudagi leibak ningthau angom ningthau phamnaiba singna thogol jagoi galoinana wangkhai angom leikai community hall fawba chatuna kwak tanbagi thauram pangthoki. Tungda leibak ningthaugi mafamda kwakilan pau lanching purel na tamgani kwak tanbagi thauram asigidamak ngasi ayuk anganbadagi hauna sana konungda phamnaiba lanching purel sing thunglaki. Nakalamaromda ngasigi numit asibu Sri Govindaji Complex ta Mera kwak tanba thauram Bizya Desami thauram pangthoki. Masigidamak ngasi nungthil Sairak amadi garot phamnaiba sing thunglabaga Pandit Asobalna laigi thauram pangthoki. Tungda Binu Puja pangthoklaba tungda Panamari da ta khausaba thang ta yanaba utkani loinana maibi jagoi su utki. Manipur thokliba chahi ama makhai faraba lana sigi khudong jabalauduna India lengakna karigumba constitution ki article 3 ki power sizinaduna Manipur ki apunba saktam thugaina bohanaraklabadi miyamna pirakhiba power adugi matung inna miyam galoinana sabsana thingnagani haina Lok Sabha gi MP Dr. Angomsa Bimol akoizamna phongdokre wafam asingasi Lana maram oiduna Suknu Assembly Constituency ki Sero Suknu amadi Kakching Khunau gi tongan ba mafam da hangba relief camp te leiriba inmate sing amadi Lan ki chaitheng fanglaba miyam ga hakthengna unaduna makhoi gi awa nungai sing amadi mahakna MP ama oina parliamentary da chatlaba matungda kari wafam sing pukhat haningi haibagi matangda wari sanaba lakpada haikipane khongsada du da MP Bimol na makha taraduna Manipur da hojik thokliba irang asi India lengakna thokhanba irang amani haibasi nongmagi mayak sanglakle hairaduna asigumba India lengaki asoiba asibu aikhoina ngangbada kanagumba kharana political gi khudong chaba lobo oina uriba asi aranbane India gi asoiba aranba haibasi aikhoi khotingmakki tawpham thokpa thaudang amani haina khanggadabane Thokliba irang asigi waroisin puraknabani haiduna karigumba India na Manipur asibu thugaina bohanaraklabadi mangonda miyamna sinariba power asisizunaduna sabsana thengnagane maru oina Manipur asi India da tinkibasi India gi atay state singa khetnaba yamna lei
Masina maram oiraga international law gi oiba mityeng dagi yenglagasu Manipur gi apunba saktamda India na kaidonungda khuttaba ngambagi thauna leite miyamnasu asigumba law asi khangbiu haraduna state lenga ki luchingba singnasu Manipur kannabu hanabada thamoi sengna thabak tawbiu haiki khongjat aduga mari leinana suknu asigi MLA ke Ranjitna State asida thokliba laibak thiba thaudok asida suknu area da mayu makai mai thadokraba singi yum saba haure Serau lamkhai mana ki serau thongi awang thangbada leiriba hector manga muk chawba lamasi Suknu Development Committee gi mingda panduna leiriba asida Serau Cooperative ki mayu makai maina chakraba singi yum sanana bakathok chare hainasu MLA ke Ranjitna makhatana phongdoki Tauramadu Kundrakpam SCG MLA TH Lokesor Nahai Thokliba Irang Asigi Landbung Amo Oiriba Indo Burma Suknu Lambi Paringi Wabagaidagi Suknu Faubagi Lambi Asi Asuki Matik Patana Leraba Faubada Lengak Asina Semzin Bada Semzin Dana Leramba Asina Security Forcing na Lan Kamba Jangsin Bada Matam Jana Yausin Bangamdabana Hena Kudung Tiba Awaba Saiteng Sodana Fanglibane TH location na hai lenga ke fan leitrabasu MLA singi thagi tolop kakpiraga lan gi chaithing nangliba mafam singi lambi sembiu kathok jage masida natana lan gi chaithing nangliba kautruk senjam sirang kadangban ithamoirang purel na chingba mafam singi lambi su asuki matik fatre madamamada irang hek thoklakpada aikhoigi misam taktorakpana hekta hali Yaragadi Manipur lenga ki Chief Minister amasung Works Minister Anina Khudaki oina araiba fan amadagi chaliba thasagi manungdagi hauduna hairiba red zone oina leiriba lan ki saithing nangliba lambi singasi athuba matamda semjin biu haiki Miyam gi luchingbo oigi miyam do uchar ga dabu nati miyam do gyan ta na na lambi khanbam thok lambi chumna gai tor kanda power vision ga dabne ba miyam na power fire ka da miyam gi mi huchina teli ngana banga makadone an akhoi gi miyam na samna da ba deli na yarga dum chief minister ba deli na adaga tok poir ga di akhoi ma thau ta gi dra ba aduna ni deli na se jono kap ke kapu lau ke lau na wa lau de no gi le da ching ji de sida lai bu ngak ta ni sida de ne adu di isu sida mari le na har ba lambi se tangai padra through this sida in hajaring se raise ki sinaw di hajari I honorable Minister da appeal to joining se honorable Minister works appeal to joining se hariba periphery da hudi lambi thine songna kam leba jaga jaga red zone jaga da yauna central processing state processing yauna lambi sing se sidi don dola khaide bida rajniti digi adu eta khaide bida jati bijati khaide bida parja gi oi to ga central processing chala ba state processing chala na ba mafam ji nga thena na ba kala da ba within this month sidagi Tabuk Chuba contractor Mangatung Nipiraga, Taupiu Haidai Jo, Kut Sangjokara, Purade, Hajari, Sita di Taupiu, any Katama Lambi Sapa, Kautuk Chapalambi, Adik Sangan Chana Chapalambi, Pukau Chapalambi, Adu Harvest Herald Chapalambi since Yambanate, Sita Kayam Changage, Koi by Louis Logal Tokiro, Emele Pan Louis Tokiro, Adu Antangi, Taupiu Haidai Siki, Kudong Chabisa, Hajari Sine. Leingakna education system amadi policy budget loisinba amadi sembadi hairaga madugi mahaidi yalhanba ngamde haina lebak miyamna lauribasi achumbani haina ngasi Manipur Students Federation ge kuntaruk suba foundation de gamari leinana MSF ki president Hizam Roshan na phongdokre wafam asingasi kwakethel thonauzum lekai de leiba MSF ki head office ta lupasige kuntaruk suba foundation de gi thoram gamari leinana phongdokhi bane mahakna makhata na hai ki bada Kumja Lisingama Jamapal Humfunipalda Matamdugi Prime Minister Indira Gandhi na Leibaki Mahaygi Kanglon Apabamawong da Pukatna Bahayduna National Policy on Education NPE Semlabamatung Kumja Lisingama Jamapal Marfutarukta Rajiv Gandhi na Prime Minister na NPESC Amuk Semki Adubu Hairiba NPE Kumja Lisingama Jamapal Marfutarukasi Amuk Semdok Samjin Tauduna, Lising Magajamapal Marfatarani Thoida, PV Narasimha Rao, Lengak Nachetna Hanki, Inaw Nobo Aina, Minister of Education na, Kumza Lisingani Tara Mapalda, New Education Policy,
NEP lisingani tara mapal putoki amadi lisingani kungi July kun mapal da cabinet apun bawarep na yanaduna India ki mafam pumna magta chatnare mapung faba mahay masing tambiba amadi takpibagi anoba kanglon puraknaba Sem liba NEP kumja lisingani kunasina karigumba laibak sin batungna yauriba provision singasi ningtina thabak to onthuk labadi kunayasi malem gi chakhwat lamjelda saruk yabang ambakak natana hiram khuding thengnaba ngamgani haiki mahangna makha taraduna housing education system gi saruk amo oina yamna maru oiriba curriculum amasung syllabus sembada asoiba aranba amadi mapung fadaba kaya leire education system gi yanglen saru oiriba curriculum amadi syllabus ta kunai ga chanaba mong hapkadabane maramasina mahairoi singda mapung faba education gi mangal fanghanaba matam ga chunaba mahai masing tambirabadi kunai amada education mayak sing uba fangani haina phongdoki ngasigi kuntaruk suba foundation tauram aduda athoiba mitunglen oina Laisram Lukhoi founder cum chief advisor MSF KH Gaurachandra former president MSF RN Koireng former VP MD Atabutin former president amadi Hizam Roshan president MSF loinana lubasigi thongmi singyawna firal chingkhatlaba matung makata ba thawra sing pangthuki 2005 की अकोई कार्यक्रम एंड सिलेबस असे महिरोई सिंगी ओइनदी यामना तंगाई फदबा यांगलेन सरो मकंगने कोई लऊ सिंगबदा हारगना फर्टिलाइजर मगुमने अदुबो सिगुम्बा कार्यक्रम एंड सिलेबस असे मणिपुर को चानबा मणिपुर लेहाव को चानबा इरमदंग याम सुसनब मवंगदा अकोई थमलगदी अदुगी एडुकेशन की मंगान अदो मियामना खुनाइसना उब फंगने मसी ओरगदी अपुनबा मणिपुर म सागतपदसु अकोई मटिंग पांगने हाबसिनी खुनाइमा कंगलुबमा पुरबा मागी मगुन आइडेंटिटी मागी मसद मागी वखलोन अफबा अपुनजन बगी वखलोन से एडुकेशन पोरकदउनी एडुकेशन की सैथिंग सैंगा यावदना कैदोनुंगदा पुरुप कांगलुप सिंगी कोइगी उखटपा ngamloi aduna mai masing tammada matang chunaba matang chanaba kanglul ama कार्यक्रम फ्रेमवर्क ama कार्यक्रम सिलेबस ama akoi manipur ma thautai habasima thamjage Amaromda Ziribam ki Babuparada leiba Manipuri Students Federation MSF officer MSF na sinduna MSF ki kuntaruk suba foundation day gi thoram ayuki pung tara tabamatamda jinglem na pangthukre ngasi ki thoram asida All Ziribam United Clubs Association ki president Mutum Maipaksana Manipuri Students Federation District Committee ki advisor and Dharmendra Mitay Manipuri Students Federation ki president Sinam Iringan Basing All Manipur Women Voluntary Association Ziribam ki President Priyadasini Devi Amadi Jananeta Irawat Memorial Trust Ziribam ki Lifetime President Dr. Chandam Kamal Singh na President Member Oina Saruk Yaki Thauram Haudok Lamdai President Member Singh na MSF ki Firal Chingkhat ki Matung Mairaju Khatuna Thauram Haudoki Pangthok Liba Thauram Asiga Mari Lainina Miyoi Kayana MSF na Tawkiba Thabak Thauram Singi Matangda Wa Kaya Ngangki ngasi thoram asiga mari leina MSF ki member oiramba singda achamba lengyan fi kudol tamduna thoram mapung fa na pangthokhi tabada tu chungba thodok amada Thobal police station ki manung chanalaiba Thobal ningomba mayai lekaida hek pokminaba manaw nupana kapada mayamba lekhidre haire thodok asi ngarang namidang pung mapal makhairom tarakpada thokibani haire Laibak thiba thodok aduda leikhidraba miyoi adudi leikai asim maktadagi Sapam Swaminath Singh chahi nifutaruk apokpa Sapam Ibomjani haire Leikhidraba nupa asigi hek pokminaba manaw nupa yaima Sapam Somorjit Singh atopaming Abung sahi nifumari matay manaw khatnaba khamlubada double barrel na kapthorakpadagi kidney mapada panbane North Eosida leiba Ras Medicity da pukhatpada broad dead ni hairakibane Mahag Thobal de leiba Anandapurna School da principal oibani haire mayam bahat pani haiba S Somorjit Thobal police na fakre haire Manaw nupana kapadagi leikhidraba Anandapurna School Sciences ki principal Sapam Swamina ki thawai yaudrba haksangda school asigi Oja Singh amadi Mahairoi Singh na ikai khumna bu utre leikhidraba Sapam Swamina ki thawai yaudrba haksang adu ngasi nungtil zanimsta postmortem tawrba matungda imung manungda aroiba mathau mangam tawruna bakot sinnakre
Mahaki asiba hagchang adu mahakna principal oiramba Anandapurna School of Sciences ki campus te puraktuna teaching amadi non-teaching staff amasung mahiroi singna leikatun ekai kumnabut ki loinana school ki teaching non-teaching mahiroi sing amadi atay official kaya sarugyaduna minute ani wangang dana leptuna awaba phongdoki Chadliba tha sigi tang tara ki numidangi pung nipal makhai taba adwaida tera amudon lukram leirakte leibi RK ichanthoi gi mayumda masakhang taba khulai paiba miyoi khara changlak faraga puna bohanaramba amadi mobile phone mulaga chatkiba thodok adu kokomi gi ima singna yamna hakchin lawi haire Wafam asing asi lamfel pata leiba kokomi gi office ta pangtok pa pawgi mifam amada loop asigi assistant coordinator RK Tharak sanana phangdokhi bane mahana makha taraduna Hairi balai bakti ba thodog ngasi chahi amaga makhai henzilak laba Chin kuki narco terrorist ng sa tharakli balan tengnari ngay miyamna kam tengna wanari ngay jeraga sida kanagumba karana connecta na traga masagi aning ba apamba ama fangna bohona bada mi bukihan kanghan ba nampu hapu tawba madi namzanam tekna ba kitawong asina miyam de hena mi pai phawhale asigum laba tawong asi asum sa tharapata arabade kunai asigitung lamsat kari oigane Pumna magasi yang luraga ngasi khulai pai bana khutling ba lo leitaba tawning ba tawbada thingbi na ba leitaba kunai ama oiraktana ba asiguma thabak sa tharakli ba miyoi sing Laingak na matam sana logi oiba lokhat fam thokpa thabak sing lokhat piu karigumba nungai na da ba leiramba taraba su ningthina unaraga wakhal tanadaba sing tana ba wari sanabiu Maramasina handak isan thoi da sathaki ba ahen bathabagadu makhatana sathabirakanu haina kokomi gi ima sangna pil tawre aroi bada nupi oibe sengwai kai khumna bidaba amadi mache machal likhan bangamlak tabagi thabak sa dharak pasingi mayokta kokomi gi ima sangna lepkani haire Hairiba isan thoida chatharamiba Patrasu malay baki jamakta kariumba karadi masu togjay miyanggi awaba mati saruk yai kuki ngasi tatharak ba terrorist ki lanpham se su masamak su akoi kulai pai dana sangjan ba mak natraga su man angam ba thakta masu adumak kona ba yawba adugumba isamani aduna mangonda karin kangan ba tawri ba si makata na tawbirakanu aduga magi adugumna ba mangonda mayama makak magi maru ba akoi kano mayam ama document na kachingba mayam yawgi magi mobile phone se masisu atubada akoi hanbirao masada pisan biu natraga akoi da imama sing da tum tibira su kaide natta dana makata na amona kihan kangan bana singba chatharak patara ga dinga si kokomi gi ima sing tu tumina ka chule toy atuna miyam da koina tamjaning badi ngasi akoi gi lamdam sida mama masa kangaktraba lo leitraba tawning bada tawraba ngasi kunai sidadi akoi kokomi gi ima singdi adumak leptana laigani Nakalamaromda miyamna sakhang na rabi social media influencer RK Ichantoibu sakhang daba miyoy karana masamak ki dukana janglaktuna namtuna faduna puna bohana ramba bu yaning daba pongdoktuna ngasi Imphal Hills District ke Andro Esta ki manung chenaleba Moirangpurel apun mamera pai binasintuna wakat mi pampam kray Ngasigi wakat mi famaduda RK Ichanthoi fanaba honaba yaning day RK Ichanthoi gi mobile phone athubada pithok piraku RK Ichanthoi fanaba honabada senaba kangbu athubada phabiyu RK Ichanthoi fanaba honaba yaroi haiba kholau kaya su lauki ngasigi wakat mi famaduda saruk yakibi Moirangpuren apunba maira pai big secretary Seria Laimana phongdorakpada miyamna phongdok ningba wapam kaya ining tamna phongdokpa yahandaba masel amagamaga yengsinaduna leiba masel gi marakta khut thanabasi mama ekhoina yaningde karigumba RK Ichanthoi gi mara leram labasu wari sanaduna masel amaga ngaknaduna leiminase makhatana pamdaba thodok thokhanbiganu haina su phongdokhi RK Ichanthoi phana bonaramba Manipur sakana chenabasing atubada Manipur sakana chenabasing atubada RK Ichanthoi gi mobile atubada RK Ichanthoi gi mobile atubada makhatana RK Ichanthoi bida aki atumtiba One Home Foundation amadi 32 Wangkhem Block Congress Committee anina sinduna One Home Foundation gi nomungi oiba convention amangase
Yaripok Bisnu Nahadalaiba MPCC की President सोइरिबा वांगखेम केंद्र के MLA कैसा मेघचंद्र सिंह की युमदा पांथोखरे थौरमदुदा MLA के मेघचंद्र सिंह ना अथोइब मिथुंगलेन Jamiatul Ulama Manipur की President सोइरिबा Jamia Masjid Babupara की इमाम Maulana Said Ahmed Natharam Mapu Institute of Cooperative Management ICM West Bengal Retired Director Konzengbam Ibomsa Singh Amadi Wangkhem Block Mahila Congress Committee की President Konsam Ongbi Kunjamani Devi na अखनब मिथुंग लेंसिंग ओइना सरुक याकी थौरमदु के सरुगमो ओइना वन होम फाउंडेशन दैट मिशन तौरबा मियोय लिसिंग अनि चमंगा हेनबकी मनुंग लेबा क्लास नर्सरी 1 दगी 10 फाउबकी महिरोय सिंगदा स्कूल बैग यनबगी अनिसुबा फेस ओइना ngasi क्लास 2 दगी 7 फाउबद लेबा इमुंग साट्रुक मरफुतरे की महिरोय सिंग लेमना स्कूल बैग यनथोकी लोइनना हंदक लमदम मसिद थोखिबा इचाव की अवाबा मायोक नखरबा इमुंग तरा तरुक्तसु यनथोकी मणिपुर की लोकसभा की MP ओरिबा डॉक्टर बिमोल अकोइजमना हौजेक इम्फाल इंटरनेशनल एयरपोर्ट की ओरिबा फिबम सिंह हक्तनिन चतुना यंगसिनख्रे ngana nungthil chaluba khongsada duki manungda hauzik mafam asida deploy toriba CISF singi phibam fire control safety ge emergency treatment gi khudong chapa sing matik chana leiribra leitribra haiba yangsinki masigi mathakta air traffic control room plan ama hijack torapa natraga emergency landing torapa gi khudong chapa sing leiragadra refueling gi khudong chapa sing gi matang da su yangsinki amaramda हौजेक इम्फाल इंटरनेशनल एयरपोर्ट चाउथोकप की थबक पाइखलिबा एक्सपांशन की थबक सिंगसु MP डॉक्टर बिमोल अकोइजमने यंगसिनकी ngarang MP की एयरपोर्ट खोंगचेदा दुदा एयरपोर्ट अथॉरिटी ऑफ इंडिया इम्फाल की अमदी CISF की मकोक थोंबा ऑफिशियल सिंगसु सरुक यादना पाइखलिबा थबक थरम सिंगसगी मतंगदा कुपना वारी सानकी इम्फाल वेस्ट डिस्ट्रिक्ट के मणिपुर पुलिस न लो नथिंग्रबा लाल हौलो प्रिपा की मरु एबा मियोय अनि ngarang फागले हाइरे मियोय अनि अदुदी इरुंगबम nganba मेजै सही कुंट्रामरी अमदी हौबिजम सनाथोय सिंह अतोप मिंग तोमथिन सही तरानिपाल सुरे मखोय अनि असि इम्फाल मनुंग द लेरिबा तोंगान तोंगान बा शोरूम हांगलिबा सिंगदगी सनखाई थुमखाई तोबदा चेनाबा मियोय ngakतने मखोय अनि दगी पुलिस न मोबाइल हैंडसेट अनि 2 व्हीलर गाड़ी अनिगा ड्राइविंग लाइसेंस अमगा फागत ले हाइरे नाकलंबा रोमदा ngarang मणिपुर पुलिस ने इम्फाल वेस्ट डिस्ट्रिक्ट की मफम अमदगी तोंगान तोंगानबा शोरूम सिंगदगी सनखाई तुमखाई तोबग मरी लेना फारे हाइदना ngasi पाउचे सिंग यावखिबा इरुंगबम nganba मेटे सही कुंट्रामरी अमसुंग हौबिजम सनाथोय सिंह अतुबमिंग तोमथिन सही तरानीपाल हाइरिबा मियोय अनियसी प्रीपाक अमसुंग मसिगी लान मिसंगलुप रेड आर्मी का करिगुंबा हिरम अमत्तदा मरी लेनदे हाइना लोन थिंग्रबा लाल हलो प्रीपा की डिपार्टमेंट ऑफ पब्लिसिटी एंड प्रोपेगेंडा की पब्लिसिटी ऑफिसर मंगाल कुमन नखुदियक पीदना थादोरप सेरोल अमदा सेंगदोरकले हौखिबा थासिगी अक्टोबर 9 दा उयुमपोक अवांग लेकाइदगी युमखाइबम शांति कौबा मियामगा वाखल खरा तोंगानबा मियोय अमा पुखाव दोलाइथाबी चांगसांग हाइबा खुलरोमदा चटखिबदगी हौजिक फाउबा तीबा खंगदना लेरकपा असदा हौजिक लेंगाना पाइबरिबा गवर्नमेंट की माइकैदगी अकनम मियेंग संगबिदना युमखाइबम शांति बुथिबिदना इमुंग मनुंग सिनाबियु हाइना ngasi उयुमपोक मयाइ लेखाइ कम्युनिटी हॉल दा वाकत मिफम फमख्रे वाकत मिफम मदुदा मिचम दा अवाबा पिबिगनु मिचम की पुंसी कल्लु गवर्नमेंट अथुबदा मिदिंग चंगबियु हाइना थाबा प्ले कार्ड कया पाइदना खोंगजंग चंगसिनकी वाकत मिफम मदुदा सरुक याकी बाहे क्रुजम इबोचल कौबा
Uyumpok ki khunja amana phongdorakpada Uyumpok awang lekai tiki yum khaibam santi masagi jahi humfumari rom suram lagane mahak tasi ki Nepalda pukhau dolai thabi changsang village rom the chatkibadagi khunja sing amasung mafam adu the duty toriba CRPF amasung state force karaga punnati ba yaba mafam karada thirure adu buka he na changsin bagi khudong chaba Leitabana, Hausik Fauba, Tiba Kangdan Lady Se, Langak Asina, Marie Lenaba Singapore Fauna Piraga, Mioi Asi Fangnaba Tibidina, Imumanum the Sinabu Hina Sufongdoki. Sarkar Asina Chief Minister Amadi, Marie Lenaba Akogi State Force, Kambu Singh, Adagi, Nakogi, DC, Marie Lenaba, Kudimaka, Nasi Wakat Nipamasina, Memorandum Mama, Sinduna, Ekogi, Mankriba. कोई युखाइबम शांति ऐसी अथुब मतमदा इमुंग मनुंग दे सेनबियो हाइबा वाफम मसे कोइना ऐसी वाफम मसिना कोई मरी लेनबो अथॉरिटीसिंगा होंगोकचरी करिगुंबा हारिबा असी अथुब मतमगे मनुंगदा उथोकपिदोना इमुंग मनुंग दे सेन बिदा बतारबदी अकोई युंपो ग्राम पंचायत की ओइना लेरिबा युंपो खप नतबा ngasi asidi युंपो की डेवलपमेंट कमिटी मैरा पाइबी अदे क्लब हारी बसिंग सिंजरगा गुलोन बरुना बखरसिगी निपुंजा बनी मथंगदी करिगुंबा सिनबिदा बतारबदी युपो ग्राम पंचायत को इना खुंगंग कयागी मियोय पुनसिनजदुना कोई जुल एसन कमिटी में सेमजगनी अदुगे प्रिपरेशन ngasi adum tawjaragani aduna makhata khungjang kaya ma samsinjagani Maitei Chengak amadi Fishery Department ani nakhud samladuna ngasisu Imphal West, Imphal East amadi Thawbal District ki lekai khara khangatuna lekai ki pukri singda nga macha thadabaga mari leinana Maitei Chengak ki President and Sanahal Nahai thadariba nga macha sing asi lekai ki leriba mioy singna public pond sing asi ningthi na luna na singdok piduna nga sing asi buhingana bohana bagaloinana lekai ki development amadi financial aid oina mateng kharat oira supang na ba nga masa thadabane Manipur lenga na paikhalakliba chakotharangi sarugam oina nga thadabagi program asigi public pond sing da thadariba nga sing asi ningthi na yok na busu hot na minasi haiki Hafiz Hatada Leba Excel Diagnostics amadi Tulihal Mayali Kai Welfare Association ani nakut samnaraka sinduna Nongmagi Oiba Lem na Layang Bagi Camp among asi Imphal East ki Yaripok Tulihal Mayali Kai Playground the Pangthukre Dr. Tarani Thoina Sarugya na Pangthukhiba Lem na Layang Bagi Camp adu the Sarugya Kiba Association asigi President Rashid Ahmed Mainam Nahai Lamdam masida thogliba Achauba irang asina maram oiraga tangdu leitadaba phiba masida ana layingi damakta chathok chasingi khudongchadaba kaya mayok narakpa selgi khudongchadaba kaya mayok narakpa asi khara toirabasu kokhanabagi pandam da pangthokpane asigumba tanja asida Excel Diagnostics na sponsor tawbirakpa asi thaganingai ni haiki panbiyai ngasigi kemadu de miyoi chama kunlom na lem na layingi khudongchaba lokhipagaloi na mathau taba hidak langtak singsu lem na fanghanki Manipur laingana kumjali singamaga chama palungfu marigi matung da sembalakiba kun sing khangdok na papathalakliba khongthang asibu Meitei Meitei Tribe Union MMTU na taramna okli haina union asana thadorakiba serol amada khangalakli lainga ki thabaga sina kun sing sembalakiba amadi hangalakli masing khangdok pagaloina na kun adu da lerakliba miyoy sing adu kana kanano amadi kadaidagi lakpano haibadu su khangdok na bathabak paikhatpiyo Manipur gi kuki zo sina khundaba chingi lamdam singda yamna chanadaba mawongda mising ka hene hangalakpa anauba khul kaya semgalakpa si tarai nilofam thokte hengalakliba mising amadi khul sing asi logi wangmada changsalakpa mitop sing amadi semgalakpa khul sing oiramba tarabadi lengak na makhoida lengak ki scheme singi khudongchaba piroi haiba khakta loiba yaroi Khakta na loiba yaroi haina MMTU na fongdokli makhatana Manipur da su mitop khandokna ba India ki lo na piraga leiraba Foreigner Act kumjali singam gacha mapal ni funipal asigi makhada hozema mitop khandokpam thoki masigi damak district singda natragana subdivision singda Foreigner Tribunal linkhatina thampam thokile MMTU ge wafamasi kanaguma furup amabu yengthi tathibagi wafam natte pali balenga kase buhunduna ngangwa jaiba criticize tobasun natte law amasung constitution ki matungina mutsil laklaba yelho furup macha sigidamak tungi mirol gidamak yenglaga haizabani haina MMTU ge serol asina fongdorakle
All Kwakta Youth Voluntary Organization AKYV ona jahi asigi March thadigi hauduna Kwakta gi akoibada draki mayok ta satharakpa drive ta fagalakpa heroin sop case manga amadi khaini na chingba charakna lupa lakh taret lomge value agadaba drug sing ngasi Kwakta bazar da pukhatuna miyam mangda mai thaduna manghankre mai thabaduga mari lenina AKYV ogi General Secretary Hanif Jesam na phongthokibada mamang thakta Charamba yon lamba oiragasu ngasi haba numida sidagi chaba yon batokpiyo karigumba yon lamba charamba thengnaragadi logi mateng loduna miyoi sing adugi mathakta akan vaccine logani phongdokki akibona changchilakpa khongjangsinda phagalakpa drugsing adu ngasi dispose tawduna manghanbani akibogi maikaidagi hambal apilni kanagumbana hana mamang thakta khangdadna tawrambo oiragasu ngasi haba numit asidagidi drug yonba amadi chaba lepinaba akibogi makaidagi miyam da humble request tawjari karigumba makhata na changchiliba khungjang asida karigumba akibona yonba amadi chaba thengnaba taragadi aingi oiba mari lenaba department singa aingi oiba akan ba action lokhatkani haina akibogi makaidagi wafam asi thamjari Lango Lairembigi akoibada leiriba club amadi tongan-tonganba Merapai Bilupki members singna Ima Lango Lairembigi akoiba mafamsing ngasi ayuk pung 8 makhaidagi tara fauba sit sengdokre sit senglibasi maru oina hauzik mafam kayada lainadina kaya maru oina kang marum koksilakpadagi dengi gi laisat paksana sandorakliba asidagi suting mangamnaba pangthokpane loinana lu nana thamba haibasina koibagi phibambu masak phajanbata natana aseng banungsit ungsasu fana thamnaba maru oba pandamda ngasigi thoramasi pangthokkibane Meghalaya ki Silong da leba police bajar mana ki obi shopping mall danga se pung mapal khare helakda mai chaklakre mai chakpagi thaudoga du shopping mall adugi mathakta leba hotel amadi electric short circuit tholakpadagi oiram yai thajanare ngasinong maizun med obana mi kaya kungdaba mafam oiki mahausadi hariba mafam asi mi yamna chinba amadi kungna taba mafam ne hauzik maki oinadi thaudok aduda mi simina thokpagi pau leitre Hauzik sanabagi pau lobirasi Governing body and students of Wang Sports Academy Sektana Sindhu Natarani Thoi Raksuba Annual Teachers Day celebration ki thauram ngasi Sekta Mayai Laikai Community Hall da pangthokre Tauramadu ki sarukamo aina mamang sahida Goa da pangthokiba 28 suba National Games sa saruk yaruba amadi medal lawrakraba singbu su taramna oki ngasi pangthokiba tauramadu da lamlai asigi MLKH ibomsa Nawang Sport Academy ki President Telem Dara, former SPG P. Rajendro Nachingba, Miyoi Kayana Sarukiyaki, Tharamadu Mari Lenana, Ngangom Wayang Academy ki founder Amadi Coach Oriba Nawang na Fungdok Kibada, Hawalag Liban na Harol Sina Punsida Mai Pakpasanaroi Amo Oibangamge Hairabadi Kang Bakanba, Taksikasi Laiba Yam na Matautai. Sanaroi Singna Yumgi Laita Laira na Maram Oiraduna, Mapanda Sana Bachat Ngambadagi, Pibam Laklabasu, Maduda ninghanabagi mahut mathangda chatpa ngamnaba hotnagi haibagi wakhalonda hena thawayawna sanaba mathau tai haibaga loinana sanaroi sing oja amati mama mapa sing amatta oina punna hotnaminabasu mathau tai haina phongdoki Ahanba sayo Chinese akampana sindana stay fit run ngasi lilong thongdagi akampa Chinese court fawba pangthokre hauzaki matamda mipum khudimak masamau fadaba yade haibagi pandamda pangthokiba mini marathon aduna miyoi kunipal saruk yaki marathon adu da khetramayum santa KH Joel amadi TH Davsana makok mathang taki Olympian KH toibana Thoiba H. Balkrishna, Director, Fisheries, Amadi, Sayo Channels Advisor, Joy Amadi Bomsana, Manamatum Yen Tokpagi Thoram da Sarukyaki. Loisilakpada, Marubapao, Amukahana, Pisari.
Chahi khudingi lepa laitana Manipurda chethaduna langliba ngaragi tarani panda numit asida ngasi ayu anganbadagi hauna kwaktanbagi thauram ultra sanglen sanakonungda pangthokre. Manipur ki apunba saktam thugai na bohonaraglabadi miyam na pirakkiba power adugi matungina miyam galoinana sabsana thengnagani haina Lok Sabha gi MP Dr. Angom Sabimol akoi jamna phongdokre. Manipuri Students Federation MSF linkat ki bagi jahi kuntaruk mapung farak bagi ningsing thoram ngasi kwakaithil thaunauzam lekai da leba Federation asig office ta pangthokre. Amadi ngarang numidang Thaubalda manaw nupa ga manaw nupi ka khatnaba khamliba mayam babu manaw nupa na nongmai na kapada leikidre. Pungjasi fawagana sandok jaba ISCOM News matanga sidaloy jare makhataba pawgidamak ISCOM News pumigeng taduna lebiyo.